Meyambu kurumjari eikhoigi Manggebi ma leirure. Sijina aina leibaniba sijiga kai daure haibano ba anta hairagna sisina injection kapa sisina injection ko sisina original Dadana leire ini sigi sweet corn sina lupa chamani adaduga sisina lupa chani ni khangti machu sangbabu mali tawi sangbra sangdabra phutla kan yengani khangani hậu cái màn nó một chuyện nang lai ya ôi kìa lại là hàng này nè phải thế kha tawe da thật tao này yong chak sina kya ya sẽ mới được tung cho kiểu mới cho yong chak cái thằng này sao đi tamo aina na han leiba de ha oh nang ade chak sin de sato sina khoi kari ni ha ga habano sina kai dawe habano ba sina hida injection ka oh sina ate sijina aina leibaniba sijiga kai daure haibano ba anta hairagna sisina injection kapa sisina injection ko sisina original pambida khama sisina ne oh khoi nang gi injection kapa kai ta pungkhat halini sini ne ma ne hi maru cha ba Pujika ni lo na mo ni la hare rabona oh yong chang maru je mayam tabiro yong chang maru je si injection kapa ko pungkhat halini si nupa sinai ba ngak pani rabon pang ni na nang na tuna je kana pirei na tuna je kana pirei na tuna je thawal gi Mr. Blue gi da ke ma da visit thank you tonight am hau ga mamang gi thong mo da su ngasi thong doi ne Thawalgi Mr. Blue Pambiba da Bridgetna pirakpani tuna je yam chawebako tangkhai madi thongre aduga sina tangkhai mani makok ki saruk haitare ado magi thongbagi style je mem punamutai khenai tu magi masal ga jam pura khoigi kainogi type to tawjani sa gi type to tawjani ado sigi thongbagi maong se kaigumba kaino haitraga dine madi nga hing chahing yamna kanba aduduga kuthongje ai hanagi su try tawre aduga ngasi gi se ai sigi kuthongje taklakke bako taklakke ga haina sauni ko taklakke haiba nate yengo haipa maroi mapang loi sem loire to aina sida grind taw tho ise khoigi tomato ne khamena sinbi ne aduga tilhau ne kari kra loina makne khut ka je loi loina makne bako adu do grind taw tho edana aduga hapsalasi sing sanam lo yawi ko se tilau su kai su plug grind tok thok pane aduga ngak tang tham doi ne ba sumaina phajana to salaga aduga jira hapsalaji aduga phadigo maru powder ni ko adai machu hapaji aduga morok machu hapase thum khara dum haibidi masada changga do banam ga do bai changda adum hapasi aduga morok khoina thongbada hapkadaba morok asubado adusu adum hapsal hoba yai ko ai hapsalle aduduga ne madi nga hing cha hing am kan bani aduna sida garam masala khara jodum hapsan bi ho aduduga ne pajana to laga ne si pungkhai mu natraga na minute 10 30 mu thambi doine ba si thau kaino ne mustard oil ne aduju hapaga ne pajana to sallaga nakanda makhum kupaga ne thambiro sida loina maroi mapang semba loire tilau chanam adaidi loina nam napakpi morok atek pakai ka thau se sare mai hongai jira hana hapsan biro thau ju am changbani ko thau phajana dum hapiu aduga tilau thajan jare adaidi chanam sing hapsan biro aduga phajana ngaubiro aduga mithi maru hapiro hing hapiu maroi mapang je munna ngaubiro asi thongba soire dine dum injang duma soire magi mahau je tongale ba sina napak piniko aduga moro atek pa khara option jare ngari amtang hapsan biba ngahing khara phana ba aduga black pepper jo hapiu
sida yamna masala yami kholi adugi nate ko si nga ji gi oina tongan bhai tare madi angtang thong da mina di khangoi ba ko thonga kana khang pura tonga le si nga ji aduga kaino tawre garam masala jo hapsale dana ko aduga morok machu je aidi khara ngaujai morok machu do ngasai di yam hapte ko khatang adu aina sida mu thau ngau da hapisi yam banate aidi ngasai loina hapkhre dana tu aduga khoigi sareng thongba amada changba masala aidi kaino jing do maru marang jing do loi hapsan biu fajana otkhai bira fajana mulle aduga aina ngasai thamba do marinate tawga thamba poto mu haijan biro aduga fajana makhadang munna okhai bi horo jara jara aduga ne hingbok tane makhal ani ni ko ina hapise titili ne deidi si cats sine ado ngasai gi aina thitkiba kaino duni ko nga hapkiba kompak macha duni aduda hapsalaga ising asaba hapaga thamgre aduga maroi mapang aremba khara hapsalaga adu si iron ge na tawbani alu siga aduga ngasagi yongchak dadagi dudi aina thamgre sina mo aina hana leibaduneba ukabi paktak tawba jema hapsal leraga pis lang amuk tang ni kam thoisi mari munna ne si thongbi doine bako aduga masala jiga yamdradi ne mangonda gi tholakpa manam je hai loijani to aina ngasai champut ama phutle daskus ha sina pokhai ga dawbagi ngairaba atom bomb ngatane sidi tongana phuttoini kumjalaga sumaina mahi loi thoga lairamani si makhadang olaga ne thongbi ga dawani alu di haptre ngasidi nga jam yameba thaga cheri dabirjit ado tuna thongbase aisu phajana men tana khanghore haidi matung kano tawbada tina hawgre ngasigi khuthongje aduga aina ngasai hingdo adudo haijan biro haijala matungda mahi do adum haidi yamna mahi launingba kangu lawbi ragasu adu madi mahi yamna yambadi hawki garam masala mukhar chaisinjare aduga mahi do aina ngasai mahi hapsalabani ne thumdo kitang watni dana thumdo mu hapsale aduga tu sok amuk tawdoini ko sidana nakupi na tawraga sok tawdoine aduga sidasu jira khara hapkhre aduga ngobi doine mithi kharaga tawraga ko si haijan jare loiramdagi khongau oirabani hujik loiramdagi timing yausala abani makhadang tapna onbiba madi magi kaino jingse muscle jingje mai matum jingje khangaba amata toy da jani aduga kaino tor massage kan lawraga ne pura sa gi type sa bai type tawjan si samaroi chaisan jagre aduga loisan jare si khuthong sida thongbiyo ko mayam aduga ne tuna thongge hai taragadi thau yamhanbiba maru marang kari kara ko adeidi haribok ka loina mang hapiraga ne manam nusina asigi numitigi nga tuna thongbai ko hau sidi hai kana de khubi gamte yaunadra Manggebi malaure ha RM Enterprises ki sofa thinba furniture thinba da gari gi problem yam leiraba adudugi sigi yordajima second hand ni ko yam hongna su pibire puboi lakpoi tawraga adum laure ado ahan boina kalimai imada khurumba lakpane soida ngamda baina aduga mayam yamna nungaiba pawma RM Enterprises ki offer haujare supna gi lupa lising kunga tarukta sofa with table phangbiragani aduduga supna gi lupa lising nifuga mangada sofa ne table ne tul ani ne 6-7 seater gi sofa dani ko haise phangbiragani plus aduda gift oina ekhoina bedside box ama hapjagani ugi sofa pambire ugi leigani aduga ekhoigi VIP sofa pambire VIP gi leigani furniture ki item da MDF tagi horaga MDF ki leigani plywood ki leigani aduga
ꯎꯅꯤꯡꯊꯧ ꯂꯩꯒꯅꯤ, ꯂꯩꯍꯥꯎ ꯂꯩꯒani, ꯋꯥꯡ ꯂꯩꯒani, ꯇꯤꯛꯀꯤ ꯂꯩꯒani, ꯑꯄꯥꯝꯕ ꯑꯗꯨꯝ ꯀꯁꯇꯃꯥꯏꯖ ꯇꯧꯕꯤꯕ ꯌꯥꯏ. ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯄꯤꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯥꯖꯈꯤꯕ, ꯑꯩꯈꯣꯏꯅ ꯄꯤꯖꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔꯗꯪ ꯊꯥꯒꯠꯆꯕꯅꯤ. ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯋꯦꯗꯤꯡ ꯁꯤꯖꯟ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯖꯟ ꯑꯁꯤꯒꯤꯗꯃꯛꯇ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯅꯤꯁꯤꯗ ꯍꯦꯛꯇ ꯀꯣꯟꯇꯦꯛ ꯇꯧꯁꯤꯟꯕꯤꯌꯨ. ꯑꯗꯨꯒ ꯂꯨꯄꯥ 500 ꯈꯛꯇꯪꯅ ꯕꯨꯀꯤꯡ ꯌꯥꯔꯕ, ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯣꯝꯅ ꯂꯨꯄꯥ 500 ꯈꯛꯇꯪꯅ ꯑꯣꯟꯂꯥꯏꯟ ꯕꯨꯀꯤꯡ ꯇꯧꯔꯛꯑꯒ ꯑꯗꯨꯝ ꯌꯨꯝꯗ ꯁꯣꯐꯥ ꯈꯪꯗꯦ, ꯐꯔꯅꯤꯆꯔ ꯈꯪꯗꯦ, ꯑꯗꯨꯃꯛ ꯐ꯭ꯔꯤ ꯗꯤꯂꯤꯚꯔꯤꯒ ꯂꯣꯏꯅꯅ ꯊꯤꯜꯂꯛꯀꯗꯧꯕꯅꯤ. ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ. RM Enterprises, ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ. ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯁꯣꯐꯥꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯔꯦ, ꯐꯃꯨꯡꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯔꯦ, ꯐꯔꯅꯤꯆꯔꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯔꯦ, ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯀꯁꯇꯃꯥꯏꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ. ꯑꯗꯨꯒ ꯑꯄꯥꯝꯕ ꯎ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ. ꯑꯃꯨꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯗꯁꯨ 1,70,000 ꯍꯧꯔꯒ ꯈꯨꯗꯤꯡꯃꯛꯀꯤ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ ꯐꯪꯕꯤꯒꯅꯤ. ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯌꯦꯡꯕꯤꯌꯨ. ꯌꯦꯡꯉꯒꯗꯤ ꯚꯥꯞ ꯇꯥꯏꯗꯅꯀꯣ. ꯑꯗꯨꯅꯤ RMꯒꯤ ꯑꯣꯐꯔ ꯍꯧꯖꯔꯦꯀꯣ ꯃꯌꯥꯝ. ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ. RM Enterprises, ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ, ꯂꯦꯟ ꯅꯝꯕꯔ 8. ꯃꯅꯨꯡ ꯈꯤꯇꯪ ꯆꯪꯕꯅꯤ, ꯑꯗꯨ ꯇꯥꯔꯒꯁꯨ ꯐꯖꯕ ꯄꯣꯠ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛ ꯃꯅꯨꯡ ꯆꯪꯉꯒꯁꯨ ꯋꯥꯔꯧꯕꯤꯔꯣꯏ. ꯃꯌꯥꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ. ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯒꯦ. ꯊꯦꯡꯛ ꯌꯨ.